मपुंग फारक कांदा लुचिंग महापुरुष उचने चौप कादा माना निंबीरंबा माना शांति खनबीरंबा माना लेबासी फनब खनबीरंबदो मतम पाउजेल अमुक हेन पीगने हाना आई ईश्वर खुरमजरी मतुदे गसी थारब उसिना कोई मणिपुर मा लेबाक मणिपुर से इन चिंगना लेबा अमसुंग शांतिना लेबा खुरुप खुरिमक उसी जानना लेबा अरुवा महापुरुष की बंद सदा कचबा अमसुंग सिंजबोइना कोई पुनवंगना अदु मागी लुचिंगदुगी महापुरुषदुगी कोई लमजिंग मखादा कोई से मागी फिगम नंगाय बा वखलोन बो कोई पुनमक चपंगम बो गनि हाइन लौमी सिंगदा अराइब मवोंगदा अमदि लेंगाकना लेपा ममल लुपा 463 ता यूरिया फंगहनबा अककनबा थौसल अमा मियाम खंगना अथुबा मतमदा पाइखतपिनबा जॉइंट नॉन गवर्नमेंट वॉलंटरी ऑर्गेनाइजेशन जंगबो कक्सिंगना लेंगाकी मफमदा अपील तौरकली मसिदा नतना कक्सिंग डिस्ट्रिक्ट एग्रीकल्चर ऑफिस नत्रगा कक्सिंग गोडाउन द चटलिबा था जुलाई गी तांग 9 फाउबदा हार फंगनद्रबदी मथंग नमित तांग 9 दगी मियांगबा खुसमनरगा कक्सिंग डिस्ट्रिक्ट शटडाउन तौबगी खोंजंग जंगसिलगनी हाइना ngasi jangbo kakching gi president na thorok cherol amana phongdorakli cherol asida pallibadi longmi singna lobukda fau hun khraba matung numit kharani da urea har hap haudrabadi fau pambi sing mapangal kanbangamde machu ngangsenba haurakani maramasina kakching district ke longmi singna chiraba matam kaithoktuna amadi yamlaba baratingna thobal district agriculture office da urea bag matang phangnaba logi pata amadi आधार कार्ड कॉपी सिंग पीनब चटनरी मदुसु करी करम मतमदा सुखसोय सोयदना यूरिया फंगनी खंगदे फौ योनबना सेतबा अदुगा फौ पांबी सिंग दरकार ओइबा यूरिया ना फंगदबा फिबम असिना लौमी सिंग कोकता खुद हातनरे कक्सिंग डिस्ट्रिक्ट एग्रीकल्चर ऑफिस साब लोइखिबा कुइरे अदुबो स्टाफ अमता लैतबना कक्सिंग डिस्ट्रिक्ट के लौमी सिंग खमथेंगना वानरे लौ सुबा चटपा तनरे मरम असिना लेंगाकना लेपा ममलदा अथुबदा यूरिया फंगहनबा थौसल अमा पाइखतपियु कक्सिंग डिस्ट्रिक्ट के ओइना थासगी 9 फाउबदा कक्सिंग डिस्ट्रिक्ट एग्रीकल्चर ऑफिस नत्रगा कक्सिंग गोडाउन दा हार फंगनबियु हाइरी इम्फाल ईस्ट डिस्ट्रिक्ट की खुराई निंगथौबुंग लेकाइदगी बीडीएफ ओइरंबा लेखिद्रबा युमखाइबम थोइबा मैतैगी इमुंग मनुंगदा इम्फाल ईस्ट बीडीएफ वेलफेयर एसोसिएशन ना सेल ओइना लुपा लाख अमा मखाइ तेंगबांगखिबगा लोइनाना लेखिद्रबगी मफमदा इकाइखुमनबा उद्खरे बीडीएफ सिंगना ngasi फावबा मणिपुर की लॉ एंड ऑर्डर ngakpada saruk yaduna lakli lengakna chathariba war on drugs की थबक सिंग माइ पाकनबा लेपा लेतना यामलबा ड्रग्स मयाम फागतली हौजे बीडीएफ सेंट्रल कमिटीना लेंगाकता तालिबा डिमांड सिंग अथुबदा थबकता ओंथोकपिदुना 24/7 ड्यूटी तौजरिबा बीडीएफ सिंगबु मसागी ड्यूटी निंगथिना तौजबदा थौना हापिउ हाइना बीडीएफ वेलफेयर एसोसिएशन इम्फाल ईस्टना ngasi पालिबा लेंगाकी पुकनिंग चिंसिनजरी हाइना एसोसिएशन सिगी पब्लिसिटी सेक्रेटरी सिरा साना फोंदोरकली हाइबा तेंगबांग सेंफम असे इम्फाल ईस्ट की एसपीएम प्रदीप आईपीएस की पौताक अमगी मतुंग इना एसोसिएशन असेगी थौमिसिंगना लेखिद्रबा इमुंगी अवाबदा सरुक यारदुना खरता ओइरबसुक मतेंग ओइननबा वखलोंदा सेंफम अदु सेनबनी हाइरी मणिपुर की सोशल एक्टिविस्ट रोहान फिल्मना नुमित हुमनी की खोंगचता कसार असम की मेटे सिंगना हेन खुंदाबा इसिंग इचाउना अवाब तारबा खुनसिंगदा कोइना चतुना रिलीफ मटेरियल सिंग युम चौंगारोमदा मतेंग पांखरे हाइना ngasi अयुक जिरिबाम की पीडब्ल्यूडी गेस्ट हाउस ता पांगथोकिबा पाउमिशिंगा उनबा अमदा रोहान फिल्मना हाइखरे महांगना मखाताना हाइखिबदा आई इसामा इम्फाल दगी जिरिबाम फावबा लाक्लबा मतुंग कसार की खनगतलबा इसिंग इचाउना हेन सोकलेबा खुनसिंगदा आइना अंगंबा अमदी मणिपुर मियामदगी मतेंग पांगलपा पैसासिंग अदुना रिलीफ मटेरियल्स के पोचै सिंग लैरबा मतुंगदा अहानबा ओइना बोलजूर मैतै खुन सिलचर बाइगोर मखालेकाय मैतै पांगलखुल बाइगोर खिललेकाय बिबिगाव अमदी वापोपी मैतै खुन अनिसिगी नोंचुपता इसिंगना क्वेश्चनबा खुन सिंगनी अमसु मसी उदारबोन असेंबली कंस्टिट्युएंसी की मनुंग चना लैबा खुनसिंग सिलचर गे तुको मैतै खुनसिंगदसु मतेंग पांगलमखि हाइरदुना पाउमिसिंगदा फोंदोकी कसार की मियामना फोंदोरकपदा ई की मरी ओइबा मणिपुर की मियामना पैसा नत्रगा पोचै कया अमा मतेंग पांगबिरई मसिसु यामना नुंगाइजै अदुबो यारगदी फिजिकली अवाब तारबा मफम असिदा
lakhaningi haiba wafamsu phongdoraki haina Rohana phongdoki hena luribadi hauze barak turel gi level ase hengalakpa amadi nong chuba leptaba asena hena mi paiba amadi oiri haina su pawmising da phongdoki Myanmar authority na numit nini surba fawba asiba hakjang moreda sinaraktana lairi khoichawnaraba miyamna Myanmar army gi sentry post mai thanduna mangta khankre Myanmar gi miyoi singa nung langnaduna asok apan yauna kre tengnopal DC na 144 chalai kre ngamkhai paringda chathok chasin tawwa ating batham kre misi asegi matangda yaningtaba utuna ngasi moreda leiba All More Auto Owner and Driver Welfare Association gi thomi kayana More Gate number 2 da leiba Sunrise Ground da nomagi sinthar leptuna awaba phongdokre Thado asegi matangda All More Auto Owner and Drivers Welfare Association asigi President Yamthong Haukip na haikibada siriba Tamil macha ani asi auto thauraga imung manung pujariba ni ngarang makhoi ani tamuda leiba mamanaba amagi birthday yawba chatlubada masak khangdaba singna tamthina furaga nongmaina katuna hatokkiba haibase association asigi maikaidagi akan mamawongda yaningda phungdorakli masida leiba anigi afaba marida nungtigi Myanmar gi miyoi singna moreda lagtuna thabak inkhang suraga maramda amuk hanari amadi moregi miyoi singsu tamuda changduna awat apasing nungtigi thinaribani adubo handaki laibak thiba thodok asida Manipur lengakna awaba tariba imung manungda pangba yaba mateng pangbina ba hairi amadi haujik fawba asiba hakjang sing sinaraktaba asida lengakna tuba matamda yanaba hotnabina ba apel tawrakli loinana laikhitraba imung manungda association awabada saruk yari loinana mihat asibu yaningdaba utuna association asigi thaumising yauna moreda leiba tongan ba jati kayagi miyamga peace rally amasu more town gi akoibada chatkre amadi oirakliba fibam asida ngasi nungthel pung ahumlom taba matamda moregi khoisawnarba miyamna more wat number 2 Sunrise Ground da thangnana leiriba Myanmar ngamkhaida Jangsenduna Myanmar Army gi sentry post nung langsenduna mai thaduna mangta hanki amadi makhatana mafamadуда leiramba Myanmar gi hotel amadi dukan singda nung langsinki tungda Myanmar gi miyoi sing tholaktuna more gi miyoi singa akan mamawongda nakal anigi marakta nung langnaduna irang achowa ama thoki Thaudo aduda more gi miyoi khara kokta nungna panduna aso apan yawnaki hairi fibam sida Moreda leiba police commando amadi mangasuba Assam Rifles ke ahenba force jangsenduna irang adubo control tawki amadi Technopal DC na order ama thoktuna more pumbada 144 lauthokre hauzik Sunrise Ground da kanagumba miyoi amata changhandana security personnel kayana akan mamawongda ngaksenduna laikre loinana moregi all community gi maikaidagi memorandum amasu ADC gi kuthangda chief minister local MLA DC SP amadi Assam Rifles da pungkun marigi manungda asiba hakjang sinarakadabani laikhidrabagi imung manungda ex gracia pigadabani haiba wafam kaya yawba cherol amasu pikre hairi Wabagai Kendra ge manung chana lairiba kakching khunyai leikaidagi Naurem Rameshwar Allies atona luchingba kangbu amana kakchingda longmi miyamna thengnariba harge awaba asidagi kharada oirabasu koknaba amadi fogthok chathok chakmanana puthokminabagi wakhalonda lawon hunnabagi har sangam amada keji ahum amadi pari amada keji 5 gi changda longmisingda mamal yaudana mateng panghori Hiram asiga mari lainana kakchingi longmi amana phongdorakpada hauzik lahon hunaraba matam amadi hunkhraba matung asida har phangnadabagi fau pambising ngangsang angsalaktuna longmi singna wana hotnajariba pumba aremba taragadra haina pakhatnarabani asigumlaba tanja asida longmi singda lahongi har lemna piduna longmi singda mateng pangli tajabadagi har asi keji ahumda oirabasu Lahongi damak lauzarubani asumna longmi singbu mateng pangbiriba kangbosi isona thaujan biduna tawruba khudingda maipakwa oisanu haina phungdoraki longmi singna matau karamna har sing ase phanghalibanu haibagi matangda Naurem Rameshona phungdorakpada mahaki kangbuna Jangsinjariba khongjang ase har ka hena sijanadana fogthok marang kaina puthoknaba amadi chakhau pak sana thaduna Chathok marang kaina puthoknabagi paujal adu miyamda pinaba hotnabani
ꯃꯈꯣꯏꯅ ꯂꯧꯃꯤ ꯃꯤꯌꯥꯝꯗ ꯃꯇꯦꯡ ꯄꯥꯡꯖꯔꯤꯕ ꯍꯥꯔ ꯑꯁꯤ ꯃꯈꯣꯏ ꯀꯥꯡꯕꯨꯒꯤ ꯂꯧꯐꯝꯁꯤꯡꯗ ꯁꯤꯖꯤꯟꯅꯅꯕ ꯀꯣꯏꯆꯦꯟ ꯆꯦꯟꯖꯗꯨꯅ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯇꯒꯤ ꯂꯩꯔꯨꯕ ꯑꯗꯨ ꯃꯈꯣꯏꯒꯤꯗꯤ ꯆꯥꯡꯌꯦꯡ ꯑꯣꯏꯅ ꯆꯥꯛꯍꯥꯎ ꯊꯥꯗꯨꯅ ꯍꯥꯔ ꯁꯤꯖꯤꯟꯅꯗꯕꯅꯤꯅ ꯍꯧꯖꯤꯛ ꯂꯧꯃꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯀꯌꯥꯁꯤ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯀꯣꯛꯅꯕꯒꯤꯗꯃꯛ ꯀꯠꯊꯣꯛꯇꯨꯅ ꯃꯤꯌꯥꯝꯗ ꯂꯦꯝꯅ ꯄꯤꯖꯕꯅꯤ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯅꯤꯅꯤ ꯑꯁꯤꯗ ꯂꯧꯃꯤ 300 ꯍꯦꯟꯕꯗ ꯃꯇꯦꯡ ꯄꯥꯡꯖꯕ ꯉꯝꯖꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯈꯤ Manipur Lengaki Planning Department ki makhada leiriba Manipur Remote Sensing Application Center Marsek asi ngasi fawba regular director ama leitabana khudong chadaba kaya mayokna re haina scientist kam DDO oinam Nodia Chana ngasi Manipur Press Club ta pangthokpa pangmusinga unabada phongdokre mahakna hai chahi asege January thadagi hauduna Marsek ki oiba director ama leitabana director level da pangthokadaba thabaksing pangthokpa yadana leibata natana salary sing matam chana phangba ngamdre department asege director oina contract basis ta hauzik leiriba asisu hayeng matam loiduna pothakragani masina hanadagi waduna lakliba asida amuk hena awaba ama piragani haina mahakna makha takhi hauzik leiriba director asigi tam loikhrabasu tha taruki contract basis ta extend tawduna thau puraga leibani mahaki tam asi hayeng loiragani maram asina eligible oiba matik chaba director ama hapiduna department asina thengnagadawriba khudong chadaba kaya asi mayokna hanbiganu lenga asegi maikaidagi director gi firm asi re-engage tawroi atopa department tagi khut lamsiloi haina haikiba wafam adu thabakta onthokpiduna athubada director hapiu haina mahakna phungdoki District Health Society Chochanpur na maruaina thodang lauraga senduna ngasidagi thakai ama chupna chathagadaba intensified diarrhea control fortnight District Hospital Chochanpur gi conference hall da ADC Chochanpur S Khaikopau ngaitena hodokre thorom aduda ADC Chochanpur S Khaikopau ngaitena athoba mithunglen CMO Chochanpur Dr Kim Simtena Tharomapu Aduga JDO and Chingkhai Amadi District Project Officer ICDS Helen Lalen Mawina Akhanaba Mitunglen Sing Oiki Tharongi Manung Channa Dr Jire Pudaitina Afava Mawongda ORS Semba Amadi Jing tablet Chabagi Matanga demonstration Utuna Takpi Tambiki Batanatana Pokpadagi Chahi Ani Fabugi Manung the Laiba Angang Singdadi Jing tablet Adu Tangkai tamak pizabiu aremba tangkai duna hundokpa natraga manghan kinaba haibaga loinana asemba ORS ado pungkun mari fawbagi manungda sizinanaba masidagi hen khrabadi manghan kinaba haiki mahakna khut hambagi technique taruksu taki masigi tungda PHED department na ising changyeng demo utki hariba demonstration sing ado asa singna school singda chatuna utkani aduga jing tablet amadi ORS su yenthokani hairi Lamdam asegi miyamna thabak ta chilhau thidana thabak tawrabadi mitop miyancha singi mahut sinba ngamgani amadi lamdam segi senmitlon da mateng pangba ngamgani haina gari makhalekai da leiba thau enterprises ki proprietor ningthaujam ongbi khangembam bina kumari na phungdorakli wafamasing asi Imphal East ki DIC officer training hall da pangthokhiba thau enterprises ki product launching program da phungdokhibani Tharomaduga mari lainana pawmisingda wangang laduna khangembam bina kumarin hai lamdam segi miyamna puthokliba pothok sing asi market ta chatpa matamda miyamna masak khangba watli ekoina thabak ama tawba matamda sendong khakki khalaga tawgumsi yamna sothana lairiba lamdam asi manglomda purakpa matamda isagi hotna ningba amadi will power adu mapung fana changi Suning nomning bagi hainabi thamduna mitop miyancha singna lamdam asigi market singda dominate tawriba ase kharamakai hotnanaba hanthanaba hotnasi hainasu miyamgi pukning chingchinki Thoromaduda Paswai ACG MLA Sapam Kunja Kishona Chief Guest BJP Manipur Pradesh ki President A Sardana President Amadi Thanga ACG MLA Tongbram Robindro na Guest of Honor Sing Oina Saruk Yaki Thoromaduda Thau Enterprises ki Product Sing Adu Miyamamangda Hongnabi Matung ina DICE member Sing na launch tawki
Hokiba numit kharini sida Mumbai amasung atai Maharashtra gi mafam kharada nong leptana yamna kana churakli MET office na haikibada makata na nong kana chukhigani emergency situation lakpada mateng pangna ba NDRF team singbo high alert oina laihankhre Mumbai da ngarang nong yamna kana chubadagi mausagi punsida akaiba oiki July thada tagadaba mausagi changi chada humbutaradi takre chatret yaugi tawna nong chuki Raigarh, Ratnagiri, Sindhudurg, Kolhapur amasung Satara district singda ngasisu nong yamna kan haitaki hairi. Wathok ta chenabadagi government ta akaiba laktuna fam thadoklo haiba wafam kaya laklabasu British Prime Minister Boris Johnson na fam thadok haiba yadri Rishi Sunak Finance Minister ge fam thadokre Health Secretary Sajid Javid su fam thadokrabani makoi anina haikibada Scandal ki culture asida makoi khang mangamde parliament ta chayo gi oina pangthokpa prime minister gi question ki session da MP singna mahakpu ikoi question ki haukiba pungkun marida Boris Johnson minister singna hunduna ngangbo wangang kaya taduna laki senior conservative amabu appoint tawruba adu haukiba chayo da fam thadoki madugi damak mahakna apologize tawki adubu madugi ikoi kuidana Sunak amasung Javid fam thadokibani haidi aroibada maroiba paw amhana pizari thakai amacha thagadaba intensified diarrhea control fortnight 2022 ngasi hudokre Bir Tekendrojit University gi rural campus mahangdokre loina na Manipur da miyoi kunithoi nongna covid positive oiki ngasi gi damak tadi pawdam matang sida loijare miyeng tabiri besingbu amukana khurumjari